Kuntra suba driver tegi thoram kada pakshana pangthok लेखना चाहिए मचुप चथरगनी Kukilan Hulup Singna Iring Naga Village da Akai Atoy Akia Kang Pohalambagi Thaudoka Marilena PM PDM na Governor da Memorandum ama Pishinduna Wakatri Ministry of Textile Government of India gi Makhada Eco Climate Conservation Network Manipur na support tawduna Sericulture gi matang da awareness program ama pangthok Amade Kanglai Panas ki marirak Shubha Mapokumon Thauram Laklipa February ki tang tareta Mayai Kabachinja ki mayokta Paujel Puba Bike Rally Amagaluna Pangthok Kurumjari Mami TV sandok chaba Manipuri pau miyeng tabiri bapumna makpo elangbam DILPARANI chanuna taram opchari hauzik pau sandok na pizari Manipur da ngase driver singi numit okay lok Aikom don trans Manipur ngasi drivers singi numit drivers day gi thoram mafam kaya tongan tongan drivers singi association singna senduna pangthoknari Manipur Drivers Association na sinduna ngasi drivers day lisingani kunga taruk ki thoram Major Khul da leiba Manipur Press Club ke Loktak Hall da pangthokre Thoram maduda Manipur Drivers Association ki president Saikhom Babudon Maitei Transport Department ki Deputy Director Samson Huidrom Social Scientist Dr. Dhanabilaishram Sanapati District Truck Owner Association ki spokesperson K. Adhari Sanapati District Truck Drivers Union ki President Sande Loli amadi All Manipur Gorkha Truck Drivers and Owners Association ki President Anil Khawasna athoiba mithunglen sing oina saruk yakhi Tharam ki saruk ama oina laikhidraba drivers singi photo da miyamna laishu katpaga loina minute ani to minute pang laikhidraba drivers singi mafamda ikai khumnaba utki Tharam aduga mari lainana Manipur Drivers Association ki General Secretary KS Hayes Sanjoy na haike ngasi asi Manipur gi mafam kaya da kuntraga taret suba drivers singi numit palan tawre drivers singi numit palan tawba se ngasi gi Yamna tangdu laita draba matamashida yamna maru oiba amani haike mahakna haike drivers singna yamna maru oiba thongdang ama lauduna lakle drivers singna ahing nungthil nongzu nungsa khaktana chahi chuppa nomagi changdraba yadraba potlam kaya mapalgi state singdagi pushilakle masagi mathau pangthoklingai da khudong thiba nangbadagi driver kaya gi punsi longkre lambi lamkhangda kanagumba khulai paiba singna phubiba chaibiba sel munbiba tawriba se matungda tawbigano driver singna lambi da siba naba thopa matamda ayambana maran nai taraga toi asigumba khudong thiba taraba driver singda Manipur Drivers Association na angamba sel gi mateng pangduna lakle National Highway singda khudong thiba thoknaba mari lainaba singna Highway Protection Force thambinaba matam kayagi mamangdagi tanduna lakle
ड्राइवर्ससिंगी डिमांड असे अथुबा मतमदा थबकता ओंथोकपिदुना ड्राइवर्ससिंगबु खुदोंग थीबदगी कनबिनबा महाकना मरी लेनबसिंगी पुकनिंग चिंगसिनकी masih pakau sari ba kusa ka tane suba Manipur drivers day asi Manipur driver association nak lisang sina pakau lak saba wa mama gi pakau saba masih pakau sari maram di koi di nasa habe amas nasa habe participant da koi di masagi simpam hai bu kari gi simpam to bira mata kari sina si kupai ku si China housing sabi matam sana Sengla lakpada hanagi chief minister N Birena yaifa paujel pirakle social media da thagalakpa warol amada N Birena leibak sin batungna lairiba ichil inaw amadi iche ichil pumna makpo senglaba numit asna lakpada thamo shengna nungaiba phongdorakle amadi yaifa paujel pirakle numit asina anauba haurakfam asa nungai yaifaba amadi amambagi mathakta anganbana mai pakpagi mami tahanba oirasanu kumai asigi nungaibana aikhoigi thamoibu optimism na thallaba amadi mangal leiba tunglamchat amagi maikaida lamjingbiba oirasanu haina N Birena makha tarakle Anauba Langon gi bot haiba thimda Manipur Youth League na chahi ama chupna campaign chatharagani ngasi leibak ase yamna aruba phibam amada leirakliba ase aikhoina politics bu na thaiduna thamba sina maram oiraga Manipur da amadi India ga leinariba political relations summit londa sotharakliba loinana miyamna politics po hangoi tuka chariba ase Manipur miyamna politics po mayek sengna khangminna ba lakadoriba assembly election amadi tongan tongan be election singda free and fair oiba mikhal ge kanglon ama leihanduna aikhoigi leibak khunai asida achumba politics ke yumpham ama thoklaknabagi pandamda Manipur Youth League maihol na senduna anauba langon gi bot haiba thimda chahi ama chupna campaign chatharagani hairiba campaign ase lakliba January gi tang taraga tarukta mayol amadi mushuga punna khushamnaduna Manipur University gi auditorium hall da haudoklagani masida lamdamasigi club maira paibi CSO pumna makna saruk yabiu haina ngase wangkhai purai rombada leiba lup asigi office da pangthokpa paugi mifam amada mayol gi president Asem Prince na phongdorakle mahagna makhata na phongdokkibada lamdam masida lengak pandaba amagum leiriba se afaba lengak ama thamge hairabadi mikhal da miyamna pukning changna amadi asengba mihut adu khanbagi matam oire free and fair gi oiba election model ama semhodaba targadi election da aikhoigi miyam asibo leiba yonba yaba oina lakliba asina maram oiraga aikhoigi khunai asi chahi taraga manga gi matungda sungsoi shoidana mutpa yabagi phibam amada lakle Maramaduna afaba lengak ama thamnaba amadi afaba candidate khannaba mayolna changsilakleba campaign asida lamdamasigi miyamna support tawbiu haike loinana chahi ama chupna pangthokadoriba campaign asigi saruk ama oina tongan tongan mafamgi club CSO amadi maira paibi singa khushamnaduna Chingamasung tampaki leiriba kendra singda campaign ase sathagani amade social media platform singdasu lila film dharmana chingba thadoktuna awareness campaign ase chathagani haiki lakliba January gi tang taraga taruk irai numit asida Manipur University gi auditorium da Manipur Youth League mayol amadi mushuga kushamnarakanda ekoina chahi ama chukna sasajarakadaba politics anauba langon gi board politics board for national regeneration haiba thimasida chahi ama chukna sathrakadaba campaign asigi hoktopi thorum angtuk sagadabani hairiba campaign asida Satra Naharol, senior citizens sing, civil society organizations sing, political mari lenaba politics ki hiramda sin suriba miyoi sing loinana club sing mera paibi sing imalup sing punamakna sungsoi soidana saruk ya view haiduna press amadi print media singda request tokjabagi adugumba press briefing aduni mayolna chahi ma chupna chathar kadoriba politics anong balawon gi bot
vote for national regeneration haiba campaign asi tasinamaki karigidamakta aikoina pangthok daba yadre na khanjar kanda pangthok naba hona jaribino haibigi pungai ofum adusu thamjage ngasi ireba irom damgi figam yamna luwa fimam ta leiri haibase koi punam na khangar bo ofumne tukai bi hiram kaya da koi tung halakanda ngasi di leba khunai asi figam sadaba ama mayuk nari sahi ahum surakadaroiba adugumba Manipurgi yamna laibak jiba thodok asigi warushna masu koi propangam dana leiri punamak sing asi yengjarakanda ngasi laibak khunai asida thoiba thodok wathok khudimaki mapungoi bahorok famdi aikoi politics pu na thejuna thamba politics pu aikoina angoi tukat chabagi akoi lichet ama aikoi miyamna matam sangna leirakpa Kuki Lalhalup Singna ngarang Kangpokpi district ke manung chanba ireng naga village ta laktuna khulgi pochai thukai baga loina khunja singda aki akhang pohalambagi thodok adugi matangda People's Movement for Peace and Development Manipur PMPDM gi mihut kangbu amana ngarang numidang wairam governor da memorandum ama pisiduna wakat kre Kuki Kulai Paiba Singna ireng khulgi get saba waiting shed ta thamba Chokri Singh thugai ram badnatana Kuki Lenamadi stay away haibina chingba wahai sing tharam khibani loina ireng khulgi chairman the watch after call tawraktuna athubada lambi thingliba adu to kadabani natrabadi nomai kap gani amadi khul mai tha haina thaudok asi matung paumi sinaba amada dm gi kanbe ngamayum jalana fobada Jatliba tha sigi tang taraga ni thoi gi thodok aduna maram oiraga matam ama hekta da kanglup anigi marakta pamdaba thodok sing tholak pa yabagi akiba lairiba sida Manipur gi governor na matam chana yengshin biduna khul ana leihan ching from sing zero asigi khutha takshin kre thuba matam da governor na matam ama lepi raktuna PMPDM gi mihut singa unabiu haina so haijaki haina pawdam lakke Nakal maromda PMPDM gi co-convener Julia Singlai na fongdokrapata matam kharagi mamangda Foothills Naga Coordination Committee FNCC amadi Manipur lenga ki marakta inakhiba yana cherol adugi matung inna hauzik paliba PR lengak asina paikhat pham thokpa thabak sing paikhat piu aikhoi masel amaga nushi chanana amadi tangdu laitana hingbu pami haiki Ministry of Textile Government of India ki makhada Central Silk Board Regional Sericulture Research Station Imphal Ningol Club amade apunbagi thauna BHF Hairoka Khusham Naraga Eco Climate Conservation Network Manipur na support tawduna Sericulture ki matangda awareness program ama Hairok Part 3 Tawrang Malaikai Ngasigi awareness program aduga mari leinana Central Silk Board RSRS Imphal ki head scientist Sinam Subarani na haikibada Sericulture gi lamda thawai yauna thabak tawraga hena senthok leina bo hotna se miyam dai koina hiram asiga mari leinana kana ba khara pina ba lakpani aduga miyam na thawai yawi ba si ubada hena nungai jai masina mai pakna thabak tawba ngamgani haibagi thajaba lei haike tin yok laga mahum puthokani haiba se aikoi hana dagi ipai pu haktak taki sathaduna laklibani masi ngasi su yokli anobanatte masigi culture asi Kanglaga uraga laklaba ngaktani adubu aikhoina ngasi lakliba sidi hanagi traditional oiba maong adudagi hena develop oiba technology mayam ama sijinaraga senthok lambi hena leihanba yaba maongda karamna yok shige haibadu khangminasi haiki mahakna makhata na haikibada tinnasi yamna yoklaga sel yamna fangna bo hotnasi masi oihana bo hotnabada aikhoi mamutana khangba haiba mathau tabana awareness program asigi kanaba miyamna lawbiyo Central Silk Board RSRS Imphal nasu angamba thakta mating pangani haiba wafam phongdoke Central Silk Board RSRS miyam da hena mamutana khangnaba awareness program aduga mari leinaba wafam ja khaina saruk yakiba singda pawdamke pangthokiba awareness program adu Sinam Subarani head scientist K Hayat Subada scientist Central Silk Board RSRS Imphal Yes Oval Moirangthem Inunganbi Secretary Ningol Club
Hizam Premabati President Apunbagi Thona Bihi L Hairok na Mathang Shitna Thauramgi Mit Awareness Program da Kibasing official singa Wahangi Tanjama Hairi Kanglei Panas ki Marirak Suba Mapokumon Thoram Lakliva February ki Tang Tareta ZM Hall Imphal da Mayai Kaba Chinjak ki Mayukta Paujil Puba Bite Rally Amagalorina Pangthokani Haina Secretary Kanglei People Against Narcotic and Psychotropic Substances Kanglei Panas na Kangalakle Thoramasi Singzamai Chinga Makada Leiba How Ground da Miam Pullaba Matung Ayuki Pung Tarataba Matamdaki Lam Taraga White Journey Henbana Tungan by slogan Kaya Lauduna How Ground Singzamai Kongba Road Andro Parking New Chekon Hata Minungtong Fauduna Laklaga Kuyatong Traffic Point Tashilaga Kangla Men Getaki GM Hall Imphal da Loshingani GM Hall da Laidam Rally Lakliba Miambu Taram no Oklaba Matunda Mapungoiba Mapok Kumon Thoram Ayuki Pung Tarama Toitaba Matamdake ZM Holda Furup Kayagi Luchingba Tungan Department of the CSO Shingi Mihut Yauna Pangtokani Loinana Thoramasi Pangtok Fort Foundation Day Celebration Committee Kauba Committee Amasemaga Loinana Committee Asigi Thaupugadaba Sing Kalle Hairi Thaupugadaba Mioy Shingadudi Kanglei Panas ki President E. Ibem Pisak Laimana Chairman Kanglei Panas ki Secretary General Wahas Pundaina Convener Kanglei Panas ki Secretary Finance Pihais Abe Chanuna Finance Convener Amade Kanglei Panas ki Secretary Publicity MM Ali Wangna Publicity Convener ni Hairi Aroibada Leibak Miyamna Thormasibo Mapung Fana Saruk Yakibaga Lunina Yabibaga Mateng Pangbinaba Kanglei Panas ki Maikaitiki Kangalakli 2026 ta Kanglei Panas gi Marirak Suba Mapok Kumon Thoram Tongan ba Thoram Sing Aibadi Bike Rally Poster Campaign Amadi Public Meeting na Chingba Thoram Kaya Galoina Pangthok Sergani Aiba Thoram Masida Maruina Iramdam Masigi Iraipak sa Kwai Pum Namakna Saruk Yabiyu Loina na Thoram Masi Pangthok na Namuhon Nabada Angam Bamateng Pangbiyu Haijari Loina na Sigum Lama Thoram Masi Hena Mapung Phana Pangthok Pangamna Nabigi Damakta Celebration Committee Ama Oisiam Jare Hairiba Committee Asigi Tau Unana Bigi Damak Chairman Oina I Bembisak Laima President Kanglei Panas na Chairman Oiba Aduga Convener Oina Wahas Pundrai Secretary General Kanglei Panas Mayai Loisangna Convener Oiba Loina na Finance Convener Oina Piais Abir Chanu Kanglei Panas gi Finance Secretary gi Thausu Pubiriba Amasung Publicity Convener Oina MM Ali Wang Aduga Kanglei Panas gi Publicity Secretary su Oibiba Hairiba Miyoi Sing Asita Natana Member Kaya Muk Laiba Adugum Laba Committee Amasu Semble Maram Maduna Iram Damsigi Irai Baksa Kwai Punna Magna Sigum Laba Kanglei People Against Narcotic and Psychotropic Substances Kanglei Panas gi Marirak Suba Mapok Kuman Aikhoi Masel Amana Mabuthajanadraba Thaksikase Thaugalon Bebar Watnaraklaba Usit Thawoinadana Asum Lainarakade Aikhoi gi Khunai asi Chawkhatpati Lairadana Izati Ifurub asi Khongul Faw Mutkiba Yabagi Akiba Lei Haina MLA S Prem Sandarna Haide Wafamasi BJP Kumbi Mandal na Sinduna Kumbi Awang Khunau Ward number 6 tage Kumbi Nagar Panchayat Oina Lairingai Matamda Chairperson Oirambe Nongmaithem Saran Kumari Devi gi Imung Manung Sing Yauna Ward adudagi Punna Botter Humfutara Mukna MLA S Prem Sandarna Kumbi A Sige Awa Anataraba Kanalejadraba Tola Taraba Singh Miyamdagi Khetnaraba Singbo Chap Manaba Thakta Pukhatna Bohonarakiba Thabak
पांगथोखिबदा MLA ना हाइखिबने थौरमदुदा BJP कुंभी मंडल की प्रेसिडेंट सेराम अंगौशना वांगू तेराखोंग ग्राम पंचायत की प्रधान बी बालेश्वर MLA की एडवाइजरी कमेटी की सीनियर पॉलिटिशियन इथाई इबोबी हानगी क्वाक्ता साइथोन जिला परिषद मेंबर MD बोरोत यावना लमदमदु की मरुएबा मियोय कयासु सरुक याखि MLA S प्रेमचंद्र ना हाई केंद्र की मियाम नुंगशिबिदुना पाउखोलोय अमा ओइना ACS की मियाम गी सेवा अंगम थाकता प्रजा मियाम गतानदुना तौजरिबा असिदा थमोय सेंगना चटमिनरगनी हाइदुना हानगी चेयरपर्सन थौरम असे पांगतोकपदा अपेन पोई हाइदुना महाकी माइकैदगी सुतुंग कोइना थमोय सेंगना लोइना से केंद्र से अतोपा केंद्र सिंगदगे हेना चौखटपा असेंबली कॉन्स्टिट्यूएंसी अमा ओहेदमिनसी हाइखी ai gasi ai dai bagi oina pasau kita betul alam tamsake koi patam koi na mama ki lambi ma kilometer ama yaw ko lai ni kilometer ama yaw ko lai lambi se subsai shwe da sam emani akai ruki bunung da back topping ta udah pirani ya semua ai lapor sai और apa lai sing do koi ayam na tuna release sel ai nu ju thala ki da koi samji koi president pandi ki ba lambi khara war pusing do kari no hai ba ye jan jage aduga lai bi ba ngasi koi tem zawra mina e na lai kai sing kai ki to foi hai ba do ayam nu sai bizari भारत सेंबदा कुकीलेन कौबा लेबाक अमा यावखिब्रा इरेंग लियांगमै खुलदा चथरंबा कुकी खुलाई पाइबसिंगे लुजदबा थवोंगनी हाइना यूथ फ्रंट हाउमीना थादुरकपा चेवल अमना खंगलकले हौखिबा चही कयागी ममांगदगी मणिपुर की वांगमुदगे मितोप चंगसिलक्तुना चिंगी लमसिंगदा उमंग कोकथोक्तुना पोपी थाबा मदि ड्रग ललोनबगी थबक चथरकपना लमदम असिदा येलहौंगैदगी खुंदारकलबा फुरुपसिंगदा अचौबा चैथेंग अमा पीररे पोपी थाबगी थबक असी भारत लेंगाकना योक्तुना थमलिबा कुकी खुलाई पाइबसिंगना हकथेंगना सौगतले अमदि लमदम असिगी येलहौ फुरुपसिंगदा मिहात मिपुन चथबा यैखाई थुगाइबा पीबा अकी अखंग पोखहनबगी थवोंग कया तौदुना लाकले कुकी खुलाई पाइबसिंग असिना मे अहुम लिसिंगनि कुनगा हुमदोइदगी हौना अतमनना मैतैदा लंदारकपदगी लमदम असि तांगोय ओइना चाकले मिसी मिना थोलकपदगी सेटना खाइनबगी मैचाकना युमथोंग कयादा मिकअप मिराव खोना निल्ले ngasi manipur gi tampakta tariba awaba se chingi lamdamda fanglakpa yabagi akiba leibana chingda yelhongai dagi khundaraklaba furup singna kuki khulai paiba singe mayokta ihau sagalakpagi tarakle logi wangmuda kuki khulai paiba singna maning tamnabagi damak semgalakliba aronba lambi german tiger sembada athingba piba पोपी थाबदा थिंगबा मदि कुकी खुलाई पाइब सिंगे कैम साबदा यारोय हाइबगे खोलाउ लाउबा होरकले इखंग खंगौदना इरेंग लियांगमै खुलदा यैखाई थिनगाइबा थोहलंबदा नतना खुलगी चेयरमैन दा की अखंग पोहलंबा लाइबक थीबने मसिदा नतना नुंगदा कुकीलेन थाजिलंबा अदु योंगना लौपु तानबगी थवोंगने मसि म्यांमारदा बेस तौबा लालहौलुप सिंगे होंगसे लमदमसि काइबा यारोइदबा मणिपुर की ngमखै भारत लेंगाकना योक्तुना थमलिबा कुकिन खुलाई पाइबा खरना हंजन हंजन तेमसिनबदा येंगदुना लैरिबा से नुंगी वाहन कुकी खुलाई पाइबा सिंगना सेंट्रल फोर्सेस की ममांग मक्तदा इरेंग लियांगमै खुलदा चथखिबा का हेनबा थवोंगदा करिगुंबा एक्शन अमता लौ लाइबक थीबने कुकी सिंगना पाइबा खुलाई भारत लेंगाकना अयाबा पीदुना पाइहनबने हाइरोइदबगे मरम लैब्रा चिंगी चटना कांगलोनगा तमलोनगा किबा करिगिनो अमा भारत लेंगा की अचान मिरान नाइबगी थवोंग असना लमदम असिगी मियाम निंगबा काइहल्ले मणिपुरदगी हौखिबा मियोय कयामना भारत की महुत सिंदुना कथोकपा मदि मालेमगी फंपाक्ता अचौबा मफम कंदुना मिंगचत कया पुरकपा ngमख्रे भारत लेंगा की अचान मिराय नाइबगी थवोंग असना लमदम असिगी मियाम भारत नत्तबगुम फावहल्ले चथरिबा थवोंग असना मणिपुर भारत ता पुलहनबगी वाहनथोक करिनो नाइबगी
victims singi mateng pangbo oina prefabricated Sajor Relief nung minute ani tung now number P short circuit tege ni da may at Kukilal hulup singa ireng naga village da kaya toy aki khang po halam PGM na governor da memorandum ambishin na wakat kray. Ministry of Eco Climate Conservation Network Manipur na support tawduna Sericulture gi matang de awareness program ma pangtok kray. Amade Kanglay Panas ki marirak Shubha Mapok Kumon Thoram Lakliba February ki tang 3 Mayay Kabachunjak ki mayokta Paujil Puba Bike Rally ama loina na chatlagan Ojiko hindi Mami TV na saldok chaba Manipuri pau matang sa lotion jare makhataba pau gidamak Mami TV media ta na review. Hindi magkigano. Asa ba tamo? Sige yung se, next time tina-checksin na sila ka tamo ba ni net? Tadarang si, jual habag ang kita ko. Asum na, mayam na machalbo ngapsyan lugum. Masige yung masibo, asuya nga po kada batagi. Next time ngapseli. Next time jual habag yung matok na nabasin ba ni? Zaman technology siya naman na concrete katok na tinaba matamda. Kapamdal ang muktihan na hanggal adli. Next time strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.